Manipur Top Channel की वीडियो अमता अपडेट तौजगे ngasi phongse phongda January की tang 19 da yumge helper oina leiba amabu tamthina phukibagi matangda court na statement lawba hawkhre wangkhai angom laikai da leiba irom lokendro gi yumda leiba Nepali helper ama ATM card mangbagi thokdoka mari leinana phugiba thokdoka mari leinana ngasi CJM Imphal East da victim asigi statement lawba hawkhre hawkiba sahi ing lising ani ga tarahum gi August 10 da Imphal East ki wangkhai angom laikai da leiba irom lokendro gi yumda helper oina leiba Kangpokpi district ki Kangpokpi police station gi manung sanba Lower Kalapahar dagi Ram Kumar Subedi sai kungini thoi apokpa Lal Bahadur kowa amabu imung adugi ATM card hurale haibigi maralda yumbu asigi loinabi ma ki masanupi amasum laikhidraba masanupa ga tinaramba mamanaba sing yauna punna miyoi taretna minungsi laitana phubiki haibigi wakat CJM Imphal East da victim asigi ayamayamba na tawrakiba Trill P case amaga mari lainana victim asigi ahanba statement ngasi court asida pikibane victim asigi pikiba Zawanda mahaki imung manung asi laita laira na maram oiraga sahi taruk taret ki mamangdagi mahaki apokpana khangna sanaba khabamdagi miyoi amagi khuthangda wangkhai angom laikai da leiba lokendro gi yumda imung manung ama oina lairakibane mahakpu yum asida leiba matamda mahai masing tamba hainasu imung asina yanaki adubu mahak masamakti Manipuri lol ningthina ngangba hite lokendro gi yumda leibigi ahanba thakhra di luna sana tobiki adubu thakhra gi matungdagi di mahakki apokpana yanakiba wafam sing adugi ona tainabada helper oina thamki adubu yum adu mahakki imung manungmak ni khana lokendro na haiba thabak sing tawki adumakpu hawkiba sai english sing ni tarahum gi August 10 gi numidang pung 8 tabada mahakna TV yengduna leiringeda lokendro gi loina bi sitrana laikhidraba masanupa gi mamanaba kenajit ki mapagi ATM card puthura o haiduna kenajit jauna Raj Popo Bidesandra amasum Rajdana maral sibiki matamduda sitrana kenajit tamang ki ATM card adu puthoknaba mahakpu phu haina insinke patung tarakpada kenajit jauna sitra lokendro masanupi yauna makhoi tere sangduna mahakpu tamthina phubiki baromda pusinduna ising haiduna tamthina tawbiki numidangi matamnasu tamthina phubiki haina victim asina mahaki statement na phungdokhi makatana court asida victim asi yauna atai mari leinabasingi statement pihan gadawri haina su pawsuna makatana phungdorale duga makata bong ngamina sen thank you